ꯁꯤꯡ ꯌꯦꯡꯕꯤꯔꯝꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯁꯤ ꯋꯥꯎ ꯐꯥꯔꯁ ꯂꯥꯏꯛ ꯇꯧꯕꯤ ꯊꯦꯡꯀ꯭ꯌꯨ ꯉꯥ ꯊꯣꯡꯕ ꯊꯦꯡꯀ꯭ꯌꯨ ꯊꯥꯒꯠꯆꯔꯤ ꯀꯩ ꯏꯟꯁꯥꯡ ꯆꯥꯒꯦ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯒꯦ ꯏꯇꯩꯃ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯒꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯀꯣꯃꯦꯟ ꯇꯧꯕꯤꯌꯨ ꯏꯇꯩꯃ ꯀꯩ ꯏꯟꯁꯥꯡ ꯆꯥꯒꯦ ꯑꯩꯈꯣꯏꯗꯤ ꯀꯥꯡꯁꯣꯏ ꯆꯥꯏꯌꯦ ꯑꯣꯖꯥ ꯀꯥꯡꯁꯣꯏꯁꯨ ꯍꯥꯎꯋꯦ ꯀꯩꯅꯣ ꯀꯥꯡꯁꯣꯏ ꯆꯥꯏꯌꯦ ꯀꯥꯡꯁꯣꯏ ꯆꯥꯏꯗꯣ ꯑꯇꯩ ꯃꯊꯦꯜ ꯃꯈꯣꯏ ꯌꯥꯎꯗ꯭ꯔꯣ ꯀꯥꯡꯁꯣꯏꯗꯨꯒ ꯑꯇꯩ ꯃꯊꯦꯜ ꯃꯈꯣꯏ ꯌꯥꯎꯗ꯭ꯔꯣ ꯏꯇꯩꯃ ꯂꯥꯏꯛ ꯇꯧꯔ ꯇꯨꯝꯃꯕꯣ ꯃꯆꯤꯗ ꯕꯖꯥꯔ ꯐꯝꯂꯤ ꯏꯔꯣꯝꯕꯁꯨ ꯌꯥꯎꯋꯦ ꯃꯆꯤꯗ ꯕꯖꯥꯔ ꯐꯝꯂꯤ ꯏꯔꯣꯝꯕꯁꯨ ꯌꯥꯎꯋꯦ ꯍꯥꯏ ꯑꯣ ꯑꯗꯨꯏꯗꯤ ꯉꯥ ꯊꯣꯡꯕꯅ ꯀꯩꯗꯧꯔꯨꯅꯤ ꯍꯥꯏꯒꯦ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯂꯥꯛꯄꯤꯌꯨ ꯉꯥꯏꯍꯥꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯣꯖꯥꯒꯤꯗꯤ ꯃꯁꯤꯡ ꯑꯣꯏꯔꯝꯃꯅꯤꯅꯦ ꯃꯅꯤ ꯅꯍꯥꯟꯒꯤꯅꯦ ꯂꯩꯍꯧꯕ ꯑꯩ ꯅꯍꯥꯟꯃꯨꯛ ꯍꯥꯏꯈꯤꯗꯣ ꯈꯤꯇꯪ ꯈꯤꯇꯪ ꯆꯥꯏꯅ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯕꯁꯟꯇ ꯂꯥꯛꯇ꯭ꯔꯦ ꯃꯅꯤꯄꯨꯔ ꯅꯦꯠ ꯑꯣꯐ ꯇꯧꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯑꯣꯖꯥ ꯆꯪꯉꯛꯇ꯭ꯔꯦ ꯍꯟꯗꯛ
ꯍꯌꯦꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯩꯕꯅꯤꯅ ꯀꯨꯏꯔꯣꯏꯗ ꯏꯇꯩꯃ ꯋꯥꯔꯁꯨ ꯋꯥꯅ ꯉꯥꯏꯍꯥꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ ꯇꯥꯕ꯭ꯔꯣ ꯍꯌꯦꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯩꯕꯅꯤꯅ ꯀꯨꯏꯅ ꯊꯥꯔꯣꯏ ꯑꯗꯣ ꯋꯥꯔꯁꯨ ꯋꯥꯅ ꯉꯥꯛꯇꯪ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨꯀꯣ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯖꯤꯅꯤ ꯁꯞꯄꯣꯔꯠ 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 ꯐꯨꯜ ꯁꯞꯄꯣꯔꯠ ꯊꯦꯡꯀ꯭ꯌꯨ ꯊꯥꯒꯠꯆꯔꯤ ꯉꯁꯤꯗꯤ ꯑꯩ ꯏꯆꯦ ꯈꯨꯃꯟꯗꯨ ꯎꯗꯦꯅ ꯃꯥꯏ ꯒꯣꯠ ꯍꯥꯏꯔꯤꯉꯩ ꯌꯧꯕꯅ ꯍꯥꯜꯂꯦ ꯑꯩꯅ ꯉꯁꯤꯗꯤ ꯏꯆꯦ ꯈꯨꯃꯟ ꯎꯗꯦꯅ ꯍꯥꯏꯕꯗ ꯐꯥꯠ ꯂꯥꯎꯅ ꯆꯪꯉꯛꯏꯀꯣ ꯃꯁꯨꯗꯣ ꯉꯁꯤꯡ ꯆꯥꯃꯟꯅ ꯀꯣꯠꯅ ꯂꯩꯔꯕꯅꯤ ꯍꯥꯏ ꯀꯣꯠꯅ ꯂꯩ ꯏꯆꯦ ꯈꯨꯃꯟ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ ꯃꯁꯨꯒꯤ ꯆꯦꯅꯦꯜꯗ ꯆꯪꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯏꯆꯦ ꯈꯨꯃꯟꯕꯨ ꯍꯟꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯋꯦꯜꯀꯝ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯏꯆꯦ ꯁꯨꯃꯟ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯑꯣꯖꯥꯒꯤ ꯉꯥꯁꯤꯡꯗꯣ ꯍꯛꯃꯜꯂꯦ ꯑꯩꯅ ꯉꯁꯤ ꯌꯥꯝ ꯄꯥꯝꯖꯕ ꯑꯇꯣꯞꯄ ꯉꯥꯁꯨ ꯆꯥꯕ ꯌꯥꯏ ꯕꯥꯎꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯑꯗꯣ ꯑꯩꯅ ꯌꯥꯝꯅ ꯄꯥꯏ ꯈꯣꯏꯗꯥꯖꯕ ꯉꯥ ꯑꯗꯨꯅꯅꯤ ꯍꯌꯦꯡ ꯃꯇꯝ ꯑꯃꯗ ꯏꯇꯩꯃꯅ ꯑꯣꯖꯥꯅꯤ ꯀꯥꯏꯅ ꯎꯕ ꯃꯇꯝꯗ ꯆꯥꯛ ꯄꯤꯖꯅꯤꯡꯉꯁꯨ ꯀꯣ ꯉꯁꯤ ꯑꯣꯏꯅ ꯑꯩꯒꯤꯗꯤ ꯄꯤꯖꯕꯤꯌꯨ ꯑꯇꯩ ꯉꯥꯗꯤ ꯄꯥꯝꯗꯦ